Security Force na LAMDAM ASIGI CHING AMASUNG TAMPAK District Thiba Humbagi Thabak Chathaba Da Khutsu Marum Phagatkhre Police tagi phangpa pau manahai Imphal District ki Pornpat Police Station no konba AMASUNG da Thiba Humbagi Thabak Chathaba Da Khutsu Marum Phagatkhre Phagat laba khulai sing adudi 2-inch mortar ama magazine yawba .32 gi pistol ama 36 hand grenade ani 5.56 mm gi kapayari ba nongmai maru kun .32 gi kapayari ba nongmai maru ama 9 mm gi kapayari ba nongmai maru mari blank cartridge taranithoi arming ring mapan chip launching turret SMG carbine nongmai gi magazine ani insas LMG nongmai gi magazine ama bulletproof plate ama amadi bulletproof helmet amani hairi nakalamaram da Kangpopi district ki Laimakong police station na konba L Faikot ka thangnana leiba umang amade security force na Thiba Humbagi Thabak Chathaba da but modified tawraba insas rifle ama rifle adugi magazine ama 303 rifle ama rifle adugi magazine ama amade magazine yawba SLR nongmai ama phagat pangamni haina su police ki pawas na makhatari